ꯐꯨꯠꯃꯨꯛꯇꯪ ꯉꯥꯏꯔꯦ ꯁꯤꯗꯗꯤ ꯐꯨꯠꯃꯨꯛꯀꯤ ꯆꯥꯡ ꯈꯛꯇꯪ ꯉꯥꯏꯔꯕ ꯏꯁꯤꯡꯁꯦ. August 2024 ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ. ꯑꯦꯔꯣꯟꯒꯤ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯕꯅꯦ. ꯑꯗꯨꯗ ꯅꯣꯡ ꯍꯥꯡꯈꯤꯕꯒꯤ ꯃꯥꯡ ꯇꯨꯃꯥꯡ ꯆꯤꯡꯒꯤ ꯐꯖꯕ ꯃꯌꯥꯝꯁꯤꯗ ꯏꯝꯄ꯭ꯔꯦꯁ ꯇꯧꯈꯤꯕꯗꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯁꯦ ꯑꯃ ꯅꯝꯖꯤꯟꯖꯔꯛꯄꯅꯦ. ꯃꯁꯤꯗ ꯂꯣꯛꯇꯥꯛ ꯏꯃꯥꯒꯤ ꯐꯖꯕ ꯁꯤꯅꯔꯤ ꯈꯔꯁꯨ ꯌꯥꯎꯔꯤꯕꯅꯦ. ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ. 나 뭐 좋아해요. 왔다면 지금 보통 좋아한테 나 싸우다 보니 진화해봐. 야 따라면 찌레 여자가 뭐 좋아하기니. 많이 내가 야 따. 사람 와다면 많이 내가 레벨 이게 막. 이 소시 안 돼요. 지진에 미나 지금 보통 그 좀 회사 방에. 처음에는 록다 아무도 싫래. 뭐해는 둘이는 뭐 괜찮래. Vậy cái lịch về nữa. Bây giờ chim như lịch thì tụi nó lịch thì nó ra cái lịch thì. À quên à. Sinh trưởng của cái gì? Hoa mày không được. Gió nó thun mẹ. Còn nữa là sáng lịch thì. Ăn làm mà. Chết nhà con nào mà đang nhỏ vậy cái. 가리지 된다는 거 뭐 이렇게 해줘. 아이 kallan mo may dahil sugyo pa dahil. Ai thế gì mà bên ngoài chứ nhau đẹp à? Tôi cũng rất lâu. Ai ꯂꯣꯛꯇꯥꯛꯀꯤ ꯏꯁꯤꯡ ꯐꯖꯅ ꯆꯥꯎꯔꯦ ꯍꯧꯖꯤꯛ. ꯁꯤ ꯌꯥꯝ ꯈꯦꯠꯅꯩ ꯍꯥꯏꯕꯖꯥꯠꯅꯤ. ꯅꯤꯡꯊꯧꯈꯣꯡꯒꯤ ꯂꯥꯏ ꯍꯔꯥꯎꯐꯝ ꯂꯩꯕꯗꯣ ꯑꯗꯨꯋꯥꯏꯒꯤ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯟꯅꯤ ꯄ꯭ꯔꯣꯖꯦꯛꯀꯤ ꯅꯥꯀꯟꯗ. ꯆꯥꯎꯔꯦ. 이싱 뚱가 레이
ꯃꯄꯥꯗꯣ ꯍꯩꯊꯨꯗꯤ ꯃꯣꯏ ꯃꯌꯨꯝꯗ ꯂꯩꯍꯧꯕ ꯇꯧꯕꯅꯤ ꯀꯥꯏ ꯍꯧꯖꯤꯛꯇꯕꯨ ꯂꯩꯍꯧꯕꯅꯤ ꯀꯥꯏ ꯂꯣꯛꯇꯥꯛꯀꯤ ꯏꯁꯤꯡꯁꯦ ꯐꯖꯅ ꯆꯥꯎꯔꯦ ꯍꯥꯏ ꯑꯩꯗꯤ ꯍꯥꯟꯅꯗꯤ ꯀꯌꯥꯝ ꯈꯦꯠꯅꯕꯅꯣꯗꯣ ꯈꯪꯗ꯭ꯔꯦ ꯍꯥꯟꯅ ꯈꯪꯕ ꯃꯤꯅꯗꯤ ꯈꯪꯒꯅꯤ ꯁꯤꯁꯦ ꯂꯣꯛꯇꯥꯛ ꯃꯄꯥꯟꯒꯤ ꯂꯝꯄꯥꯛꯅꯦꯕ ꯅꯤꯡꯊꯧꯈꯣꯡꯒꯤ ꯁꯤꯒꯤ ꯂꯩꯇꯅꯤꯡ ꯋꯥꯟꯗꯤ ꯌꯦꯡꯉꯣ ꯈ꯭ꯋꯥꯡ ꯊꯤꯅ ꯋꯥꯡꯕꯅꯤ ꯌꯦꯡꯉꯣ ꯁꯤ ꯊꯨꯝꯀꯠꯂꯛꯏꯁꯦ ꯁꯤꯒꯤ ꯋꯥꯜꯁꯦ ꯏꯁꯤꯡ ꯍꯥꯟꯅꯗꯤ ꯐꯖꯅ ꯈꯦꯠꯅꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯗ꯭ꯔꯦ ꯐꯨꯠ 2 ꯐꯨꯠ 10-30 ꯁꯨꯕꯒꯨꯝ ꯇꯧꯕꯅꯤ ꯐꯨꯠ 2 ꯃꯨꯛꯇ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯋꯥꯜꯁꯤꯒ ꯃꯥꯟꯅꯗꯧꯕ ꯎꯔꯣꯛꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗ ꯁꯤꯒꯤ ꯐꯨꯝꯁꯦ ꯏꯁꯤꯡ ꯂꯩꯇ꯭ꯔꯤꯉꯩꯗꯗꯤ ꯑꯊꯥꯎ ꯐꯨꯝꯅꯦꯕ ꯌꯥꯝꯅ ꯁꯤꯗ ꯌꯨꯝ ꯁꯥꯏꯁꯦ ꯁꯤ ꯅꯠꯇ꯭ꯔ ꯁ꯭ꯋꯥꯏꯗ ꯑꯣꯏꯁꯨ ꯁꯥꯅꯤ ꯁꯤꯒꯤ ꯌꯨꯝꯁꯤꯅ ꯐꯨꯝ ꯃꯊꯛꯇ ꯁꯥꯕ ꯑꯣꯏꯗꯣꯏꯅꯦꯕ ꯌꯨꯝ ꯂꯣꯛꯇꯥꯛꯀꯤ ꯐꯨꯝ ꯃꯊꯛꯇ ꯏꯁꯤꯡ ꯆꯥꯎꯔꯒꯅ ꯋꯥꯡꯈꯠꯄ ꯄꯤꯛꯊꯔꯒ ꯅꯦꯝꯊꯕ ꯇꯧꯗꯣꯏꯅꯦꯕ ꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯐꯝꯅꯤ ꯂꯣꯛꯇꯥꯛꯁꯦ ꯅꯤꯡꯊꯧꯈꯣꯡꯒꯤ ꯇꯣꯔꯕꯥꯟꯗ ꯁꯤꯗ ꯊꯕꯛ ꯑꯃ ꯂꯥꯛꯑꯝꯕꯅꯦ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯍꯥꯞꯄꯛꯄꯅꯦ ꯏꯁꯤꯡ ꯐꯖꯅ ꯆꯥꯎꯔꯦ ꯍꯧꯖꯤꯛꯀꯥꯟ ꯅꯣꯡ ꯅꯨꯃꯤꯠ 2-ꯃꯨꯛ ꯂꯦꯞꯇꯅ ꯇꯥꯁꯟꯕꯗꯩ ꯂꯝꯄꯥꯛꯁꯤꯁꯨ ꯊꯨꯝꯃꯦ ꯍꯥꯟꯅ ꯈꯪꯕ ꯃꯤꯅꯗꯤ ꯏꯁꯤꯡꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯈꯦꯠꯅꯔꯒꯦꯗꯣ ꯐꯖꯅ ꯈꯪꯗꯧꯅꯦ ꯑꯩꯗꯤ ꯈꯪꯗ꯭ꯔꯦꯕ ꯍꯥꯟꯅ ꯁ꯭ꯋꯥꯏꯁꯦ ꯑꯝꯇ ꯂꯥꯛꯇ꯭ꯔꯤꯕ ꯐꯨꯠ ꯃꯨꯛꯇꯪ ꯉꯥꯏꯔꯦ ꯁꯤꯗꯗꯤ ꯐꯨꯠ ꯃꯨꯛꯀꯤ ꯆꯥꯡ ꯈꯛꯇꯪ ꯉꯥꯏꯔꯦꯕ ꯏꯁꯤꯡꯁꯦ ꯁꯤꯗ ꯖꯍꯥꯖ ꯃꯌꯥꯝ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯁꯤ ꯂꯣꯛꯇꯥꯛꯁꯦ ꯁꯤꯗ ꯃꯥꯅ ꯄꯨꯟꯁꯤ ꯀꯌꯥ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯁꯨ ꯄꯤꯕꯤꯔꯤꯅꯤ ꯅꯨꯡꯁꯤꯕ ꯏꯃꯥ ꯂꯣꯛꯇꯥꯛ ꯍꯥꯏꯁꯦ ꯂꯣꯛꯇꯥꯛ ꯏꯃꯥ ꯍꯤꯖꯥꯎ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗ ꯑꯁꯣꯟꯗꯁꯨ ꯃꯌꯥꯝ ꯂꯩꯍꯧꯔꯦ ꯁꯤꯗꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯅꯨꯡꯁꯤ ꯂꯣꯛꯇꯥꯛꯁꯦ ꯑꯥꯗ ꯎꯔꯣꯛ ꯃꯌꯥꯝꯗꯤ ꯇꯥꯔꯦ ꯂꯥꯞꯄꯅꯤꯅ ꯎꯗ꯭ꯔꯦ ꯂꯥꯞꯄꯦ ꯅꯣꯡꯁꯦ ꯈꯔ ꯂꯩꯕ ꯃꯥꯜꯂꯦ ꯁꯨꯝ ꯂꯣꯛꯇꯥꯛ ꯏꯃꯥꯁꯦ ꯅꯨꯡꯁꯤꯃꯟꯗꯅ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯔꯝꯕꯅꯦ ꯆꯤꯡ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯗ ꯑꯩꯁꯤꯕꯨ ꯊꯥꯍꯟꯕꯗ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯆꯞ ꯃꯥꯟꯅꯕ ꯄꯣꯠ ꯆꯩ ꯃꯁꯤ ꯌꯥꯝꯅ ꯌꯦꯡꯅꯤꯡꯗ꯭ꯔꯦ